mayam puno pukrom jari mayam video se meeting taminasi Imphal gi khwai Kaithil gi Laikang Thong gi makhada ningtham tha gi ing khrapa madam asida biren government na lebak mara chetna panbang ngamnana ba kaw haibadi san laba laida kathokraba asibu asumna mayamna hainabada police na senaduna sarang asida solonsilaga thamlibani hai lalabadi police na mayamna ngangnaribado lali haibaro natrabadi karigi aingba asida police ngakhanduna kanamatana kawasi sokna sana handanaba tawribano cruelty on animals oidabra natraga black magic haina khanadaba sunati atei di lairi photo kapa phawbuda manakta leiba police na karigi photo kapino haiduna sene maramesina mari lenaba authority singna kaw se thadok piu especially respected DGP Manipur amasung respected SP Imphal West